ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯤꯡꯗ ꯁꯥꯌꯣꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯕꯦꯝꯕꯦꯝ ꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡꯗ ꯁꯥꯌꯣꯟꯕꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯃꯇꯝꯁꯤ ꯁꯨꯛꯅ ꯃꯝꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯥꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯃꯀꯥꯏꯐꯝꯗ ꯍꯤꯞꯅꯔꯤ ꯄꯣꯊꯥꯅꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯆꯥꯛꯇꯥꯕ ꯎꯆꯦꯛ ꯆꯦꯛꯂꯥ ꯃꯈꯩꯁꯨ ꯑꯗꯨꯃꯉꯥꯏ ꯃꯈꯣꯏꯁꯨ ꯄꯥꯃꯦꯜ ꯎꯖꯥꯎ ꯃꯊꯛꯇ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯡꯗꯨꯅ ꯀꯣꯔꯧ ꯍꯟꯕ ꯃꯍꯥꯛꯅ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯄꯤꯔꯕꯗꯣ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯡꯗꯨꯅ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯥꯎꯖꯦꯡ ꯍꯥꯔꯧ ꯍꯪꯉꯣꯏ ꯑꯃꯗꯤ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯄꯨꯡꯆꯤꯛ ꯆꯤꯛꯂꯕ ꯀꯥꯎꯖꯦꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜꯅ ꯅꯤꯡ ꯂꯥꯎꯅ ꯈꯣꯡꯂꯤꯕ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕ ꯅꯥꯃꯨ ꯇꯥꯏꯕꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯗꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗꯤ ꯃꯊꯧꯃꯛ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯃꯈꯨꯠꯇ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯁꯨꯛꯂ ꯃꯝꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯁꯜꯂꯛꯂꯕꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯤ꯫ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯖꯔꯩ ꯐꯤ ꯑꯗꯣ ꯃꯈꯥꯗ ꯊꯥꯗꯈ꯭ꯔꯤ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯕ ꯁꯤꯟꯗꯨꯔ ꯑꯗꯣ ꯃꯁꯥꯗ ꯊꯨꯡꯅꯅꯕ ꯆꯥꯏꯁꯤꯟꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯞꯅ ꯀꯨꯝꯊꯈ꯭ꯔꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯊꯣꯏꯅ ꯂꯨꯗꯦ, ꯊꯥꯖꯤꯟ ꯃꯨꯛꯇꯅꯤ ꯂꯨꯔꯤꯕ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯥꯖꯤꯟ ꯐꯥꯎꯕ ꯀꯨꯝꯊꯔꯕ ꯃꯇꯨꯡ ꯃꯈꯨꯠ ꯑꯗꯣ ꯂꯩꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡ ꯁꯣꯜꯂꯗꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯄ ꯃꯈꯩ ꯂꯩꯋꯥ ꯀꯟꯅ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯁꯥꯗꯣ ꯁꯥꯎꯍꯨꯝ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯈꯤꯕꯒꯨꯝꯅ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯅꯞꯁꯤꯜꯂꯒ ꯂꯩꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯍꯨꯃꯥꯡ ꯀꯥꯡꯂꯕ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯒꯦ ꯇꯧꯔꯨꯕꯗꯁꯨ ꯈꯣꯟꯖꯦꯜ ꯐꯥꯖꯤꯜꯂꯤ꯫ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯃꯥꯒꯤ ꯂꯨꯈꯨꯝ ꯑꯗꯨꯗ ꯑꯃꯨꯕ ꯃꯃꯤꯒꯤ ꯁꯛꯇꯝ ꯑꯃ ꯇꯞꯅ ꯐꯥꯎꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯃꯤ ꯑꯗꯨꯅ ꯐꯥꯎꯗꯣꯔꯛꯄ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯂꯨꯈꯝ ꯂꯣꯝꯗ ꯍꯪꯒꯠꯇꯨꯅ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯁꯛꯇꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯦꯡꯊꯔꯛꯂꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤꯕꯗꯣ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯎꯈ꯭ꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯗꯤ ꯃꯁꯥ ꯄꯨꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯔꯨꯝꯕ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯅꯟꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯧ ꯅꯍꯥ ꯑꯗꯣ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ꯫ ꯀꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯂꯤ, ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯣ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯈꯪꯂꯤ ꯇꯧꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯣ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯝꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯄꯣꯈꯥꯏꯔꯛꯄ ꯁꯦꯒꯥꯏꯔꯛꯄꯒꯨꯝ ꯆꯩꯅꯥꯈꯣꯜ ꯐꯪꯂꯛꯄ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯗꯣ ꯍꯟꯇꯃꯨꯛꯇꯤ ꯃꯈꯨꯠ ꯃꯁꯥ ꯐꯥꯔꯤꯕꯗꯣ ꯈꯪꯊꯥ ꯊꯥꯗꯣꯔꯛꯂꯤ꯫
ꯃꯧꯅꯍꯥ ꯑꯗꯣ ꯆꯩꯅꯥ ꯈꯣꯜ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯗꯤ ꯃꯧꯅꯍꯥ ꯑꯗꯣ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏꯈꯦꯡꯅ ꯐꯃꯨꯡ ꯑꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯩꯔꯝꯂꯦ꯫ ꯄꯥꯈꯠꯂꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯒꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯉꯁꯥꯏꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯣꯃꯣꯟ ꯃꯤꯅꯨꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯇꯁ ꯁꯤ ꯃꯉꯥꯏꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯔꯩ ꯐꯤ ꯑꯗꯣ ꯑꯃꯨꯛ ꯅꯧꯅ ꯁꯦꯠꯆꯜꯂꯒ ꯌꯥꯡꯀꯣꯛ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯀꯣꯞ ꯎꯞꯁꯜꯂꯒ ꯑꯃꯨꯛ ꯈꯔꯪ ꯅꯧꯅ ꯈꯤꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯁꯜꯂꯒ ꯍꯥꯏꯕꯗꯤ ꯌꯥꯡꯀꯣꯛ ꯑꯗꯣ ꯃꯁꯥꯗ ꯌꯦꯞꯁꯜꯂꯒ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯆꯪꯂꯕ ꯃꯇꯨꯡ ꯌꯥꯡꯀꯣꯛ ꯑꯗꯣ ꯅꯤꯡꯊꯤꯅ ꯉꯥꯁꯜꯂꯝꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯔꯕꯗ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯀꯣꯔꯧꯍꯟꯕ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥꯗꯒꯤ ꯇꯞꯅ ꯂꯤꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯌꯥꯍꯧ ꯉꯟꯕ ꯎꯆꯦꯛꯁꯤꯡ ꯑꯃꯒ ꯆꯤꯂꯣꯛꯅꯖꯔꯤ꯫ ꯌꯦꯡꯒꯣꯜꯒꯤ ꯐꯩꯔꯦꯡꯗ ꯇꯣꯡꯗꯨꯅ ꯅꯤꯡꯊꯤꯖꯔꯕ ꯌꯦꯝꯕꯥꯅ ꯑꯌꯨꯛꯀꯤ ꯏꯁꯩ ꯁꯛꯇꯨꯅ ꯇꯥꯏꯕꯪ ꯄꯨꯝꯕꯕꯨ ꯍꯧꯗꯣꯛꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯄꯨ ꯌꯦꯡꯖꯍꯧꯅꯅꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯅꯍꯧꯅꯕꯒꯤꯗꯃꯛꯇ ꯉꯟꯇꯥ ꯍꯧꯒꯠꯂꯛꯇꯨꯅ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯀ ꯃꯥꯌꯣꯛꯅꯖꯔꯒ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯉꯝꯖꯒꯦ ꯈꯨꯔꯨꯝꯅꯔꯛꯂꯤ꯫ ꯑꯁꯦꯜꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ꯫ ꯉꯔꯥꯡꯒꯤ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯧ ꯇꯧꯈ꯭ꯔꯕ ꯃꯧꯅꯍꯥ ꯑꯗꯣ ꯑꯁꯥ ꯀꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯕꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯊꯥ 3 ꯁꯨꯔꯕ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯅꯣꯡꯒꯥꯈ꯭ꯔꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯅꯣꯡꯌꯥꯏꯒꯤ ꯃꯃꯥ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯍꯣꯕꯦ ꯂꯥꯛꯂꯤ꯫ ꯀꯦꯇꯨꯀꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯗꯨꯅ ꯙꯨꯞ ꯀꯦꯟꯗꯜ ꯃꯩꯔꯥ ꯀꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯅꯨꯄꯤ ꯑꯗꯣ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯥꯏꯕꯤ ꯀꯦꯇꯨꯀꯤꯅ ꯇꯧꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯀꯦꯇꯨꯀꯤꯁꯨ ꯈꯪꯉꯤ ꯃꯥ ꯎꯅꯕ ꯃꯤ ꯑꯃ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ꯫ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯗꯅꯗꯤ ꯇꯣꯛꯄ ꯌꯥꯗ꯭ꯔꯕꯗꯨꯗꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ꯫ ꯀꯦꯇꯨꯀꯤꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤꯅ ꯇꯧꯕ ꯊꯕꯛꯇꯣ ꯉꯔꯥꯡꯗꯤ ꯇꯁꯦꯡꯅ ꯄꯥꯜꯂꯦꯗꯅ ꯏꯃꯥ ꯃꯥꯏꯕꯤꯁꯤ ꯂꯥꯏꯅꯤꯀꯣ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤ ꯃꯣꯡ ꯍꯥꯗꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯂꯥ꯫ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯅ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯃꯈꯥ ꯊꯪꯕꯒꯤ ꯁꯪꯒꯣꯏ ꯑꯁꯥꯡꯕ ꯑꯗꯨꯗ ꯇꯞꯅ ꯀꯥꯈꯠꯍꯜꯂꯤ꯫ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯥꯏ ꯃꯈꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯀꯦꯇꯨꯀꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯍꯥꯏꯕꯕꯨ ꯏꯃꯥ ꯃꯥꯏꯕꯤ ꯃꯍꯥꯛꯇ ꯈꯔ ꯊꯨꯅ ꯌꯨꯝ ꯃꯔꯨꯗꯒꯤ ꯆꯠꯈ꯭ꯔꯕꯗꯤꯅꯦ ꯊꯃꯣꯏꯁꯤ ꯄꯦꯜꯂꯒꯗꯕꯅꯤ꯫ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣꯕꯗꯨꯕꯣ? ꯍꯥꯏ ꯃꯤ ꯑꯃꯕꯨ ꯍꯦꯛꯇꯃꯛ ꯇꯥꯟꯊꯣꯛꯈꯤꯕꯗꯣ ꯌꯥꯕ ꯅꯠꯇꯦꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯨ ꯏꯟꯅꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤ? ꯆꯨꯝꯃꯤꯅꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯣ ꯀꯩꯗꯧꯒꯗꯣꯏꯅꯣꯕ? ꯑꯩ ꯍꯥꯏꯒꯦꯁꯤꯕꯨ ꯅꯇꯥꯎ ꯑꯩꯅꯅꯦ ꯍꯟꯗꯛ ꯄꯤꯒꯗꯧꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯗꯤꯅꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛꯇ ꯊꯥꯒꯗꯕꯅꯤꯀꯣ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ꯫ ꯀꯦꯇꯨꯀꯤꯗꯣ ꯄꯔꯞ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯗꯨꯒ ꯌꯦꯔꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯒ ꯁꯦ ꯃꯁꯤꯒꯤ ꯌꯦꯔꯨꯝꯁꯦ ꯏꯆꯝ ꯆꯝꯕ ꯌꯦꯔꯨꯝ ꯅꯠꯇꯦ ꯀꯅꯥ ꯑꯃꯠꯇꯅ ꯆꯥꯕ ꯌꯥꯗꯦꯀꯣ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯈꯛꯇꯃꯛ ꯄꯤꯖꯒꯗꯕꯅꯤ ꯃꯗꯨꯒꯤ ꯎꯄꯥꯏꯗꯤ ꯅꯍꯥꯛꯅ ꯇꯧꯔꯣ ꯌꯦꯔꯨꯝ ꯑꯁꯤ ꯍꯦꯛ ꯊꯨꯒꯥꯏꯕ ꯃꯇꯝꯗꯅꯦ ꯏꯒꯨꯝꯅ ꯉꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯃꯨꯠꯁꯨ ꯌꯥꯎꯔꯣꯏ ꯑꯗꯨꯗꯨꯒ ꯅꯪꯅ ꯄꯤꯊꯛꯄ ꯃꯇꯝꯗ ꯑꯁꯥꯕꯗ ꯌꯥꯟꯕ ꯌꯥꯗꯦꯀꯣ ꯑꯏꯪꯕꯗ ꯌꯥꯟꯒꯗꯕꯅꯤ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯁꯥꯡ ꯑꯁꯥꯕ ꯆꯥꯛ ꯑꯁꯥꯕ ꯆꯥ ꯑꯁꯥꯕ ꯁꯪꯒꯣꯝ ꯑꯁꯥꯕ ꯁꯨꯒꯨꯝꯕꯗ ꯌꯥꯟꯕ ꯌꯥꯗꯦ ꯌꯥꯔꯤꯕ ꯃꯈꯩ ꯏꯪꯍꯟꯒꯗꯕꯅꯤ ꯅꯪꯅ ꯉꯝꯖꯔꯕꯗꯤꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯉꯩꯗ ꯃꯌꯥ ꯐꯥꯛꯇꯣꯛꯂꯒ ꯍꯩꯖꯤꯜꯂꯕꯗꯤꯅꯦ ꯈꯨꯗꯛꯇ ꯁꯤꯗ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯅ ꯁꯤꯗ ꯋꯥ ꯑꯔꯨꯕ ꯉꯥꯡꯉꯒ ꯅꯪꯅ ꯎꯡꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯥꯏꯕꯤ ꯍꯟꯗꯛꯀꯤ ꯊꯕꯛꯁꯤ ꯈꯔ ꯂꯨꯕꯗꯧꯅ ꯍꯦ ꯊꯕꯛꯁꯤ ꯂꯨꯏ ꯇꯣꯛꯑꯒꯦ ꯍꯥꯏꯔꯒꯁꯨ ꯅꯪꯒꯤ ꯅꯗꯥꯏꯅꯤ ꯐꯔꯦꯁꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯑꯗꯣ ꯄꯩꯁꯥꯁꯦ ꯀꯌా ꯊꯝꯖꯔꯝꯃꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥꯟꯅ ꯊꯝꯃꯝꯕꯗꯣ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯛ ꯄꯥꯎꯍꯜꯂꯣ ꯊꯕꯛꯁꯤ ꯌꯥꯝꯅ ꯂꯨꯏꯅꯦ ꯅꯪꯕꯣ ꯌꯦꯔꯨꯝꯁꯦ ꯏꯆꯝ ꯆꯝꯕ ꯌꯦꯔꯨꯝ ꯅꯠꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅ ꯄꯤꯔꯝꯕ ꯂꯨꯄꯥ 50,000 ꯑꯗꯨꯗꯒꯤ 50,000 ꯍꯥꯞꯆꯤꯜꯂꯒ ꯄꯤꯔꯝꯂꯦ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯍꯜ ꯂꯩꯅ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯏ ꯍꯥꯏꯕꯒꯤ ꯃꯣꯂꯣꯝꯗ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯗꯨꯅ ꯇꯥꯡꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯌꯥꯎꯖꯗꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅꯤ ꯃꯈꯥ ꯇꯥꯕꯗ ꯃꯆꯥꯁꯨ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯕ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯌꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯤꯔꯒ ꯑꯗꯨꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯜꯂꯒ ꯌꯥꯑꯣꯡ ꯏꯜꯍꯜꯂꯒ ꯂꯣꯏꯔꯦ ꯃꯗꯨꯗꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯣꯂꯣꯝꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯑꯣꯠ ꯅꯩꯔꯤꯕꯅꯤ ꯄꯩꯁꯥꯒꯤꯗꯤ ꯋꯥꯠꯇꯕ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯕꯤ ꯀꯦꯇꯨꯀꯤꯗ ꯄꯨꯝꯅꯃꯛ ꯍꯩꯖꯤꯜꯂꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯆꯠꯈꯤꯅꯕ ꯂꯩꯕ ꯉꯝꯗꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯊꯋꯥꯏꯃꯛ ꯂꯧꯔꯨꯔꯕꯗꯤ ꯋꯥꯊꯣꯛ ꯆꯥꯎꯔꯛꯀꯅꯤ ꯈꯟꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯥꯏꯕꯤ ꯀꯦꯇꯨꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯌꯥꯏꯅ ꯏꯃꯥ ꯀꯅꯥꯅꯣ ꯂꯥꯛꯑꯝꯃꯤꯁꯤꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯂꯝꯂꯤꯕꯅꯤ ꯀꯩꯗꯧꯔꯦ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯐꯖꯅ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯁꯨ ꯅꯠꯇꯦ ꯃꯤꯅꯅꯦ ꯐꯠꯇꯅ ꯌꯥꯝꯅ ꯉꯥꯡꯅꯕꯅꯤ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯂꯒ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯍꯥꯏ ꯑꯩꯒꯤ ꯋꯥ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯅꯅꯦ ꯅꯣꯡꯃꯇ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯄꯤꯖꯕ ꯅꯠꯇꯦ ꯀꯦꯇꯨꯀꯤꯗꯣ ꯋꯥ ꯉꯥꯡꯉꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯣꯟꯗꯅꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯟ ꯑꯁꯦ ꯑꯃꯨꯛꯇ ꯍꯣꯏꯗꯣꯛꯂꯨꯕꯗꯨ ꯐꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯣ ꯑꯌꯨꯛꯀꯤ ꯍꯣꯏꯗꯣꯛꯄ ꯄꯨꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯃꯕꯨꯡ 6ꯀꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯁꯛꯇ ꯆꯨꯗ ꯋꯥꯠꯇ꯭ꯔꯕꯤ ꯏꯪ ꯇꯞꯄꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯃꯤꯡ ꯃꯊꯥ ꯄꯟꯕꯗ ꯌꯥꯎꯔꯤꯕ ꯇꯝꯅ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯌꯥꯏꯁꯨ ꯃꯍꯥꯛꯀꯤ ꯁꯟ ꯃꯉꯥꯎ ꯊꯤꯈ꯭ꯔꯕꯗꯣ ꯍꯣꯏꯗꯨꯅ ꯂꯥꯛꯄꯗ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯍꯦꯛ ꯆꯦꯜꯂꯛꯂꯤ ꯅꯣꯡꯌꯥꯏꯁꯨ ꯁꯟ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯗꯨ ꯌꯥꯟꯗꯨꯅ ꯆꯤꯡꯗꯨꯅ ꯇꯥꯟꯅꯔꯛꯄꯅ ꯇꯝꯅꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯅꯣꯡꯌꯥꯏꯅ ꯇꯝꯅꯥ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯇꯝꯅꯥꯅ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯂꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯇꯝꯅꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯣꯡ ꯍꯥꯗꯕ ꯃꯇꯧꯁꯤꯗꯅꯤꯅꯦ ꯑꯩꯅ ꯉꯥꯎꯖꯔꯤꯁꯤ ꯃꯥꯒꯤ ꯃꯕꯨꯡ 6ꯇꯨꯅ ꯃꯔꯣꯜ ꯑꯃ ꯁꯥꯊꯤꯔꯤꯕ ꯃꯆꯟꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯪ ꯆꯤꯛꯂꯤꯕ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯍꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯇꯝꯅꯥꯅ ꯀꯅꯥꯒꯤ ꯁꯟꯅꯣꯅꯦ ꯑꯥꯗ ꯂꯧ ꯆꯥꯔꯤꯕꯁꯤꯕꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯅꯣꯡꯌꯥꯏꯗꯣ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯝꯕꯗꯒꯤ ꯈꯨꯗꯛꯇ ꯃꯃꯤꯠ ꯁꯤꯡꯂꯛꯄꯒꯨꯝ ꯑꯩꯒꯤ ꯁꯟꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯁꯟ ꯑꯗꯨꯅ ꯂꯧ ꯆꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯁꯤꯒꯤ ꯁꯟꯁꯤꯒꯤ ꯍꯧꯅꯕꯤ ꯇꯧꯈ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯗꯨ ꯃꯥꯒꯤ ꯁꯟ ꯑꯗꯨ ꯄꯨꯟꯊꯣꯛꯄ ꯆꯠꯈ꯭ꯔꯤ
ꯇꯥꯝꯅꯥꯁꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯇꯣꯟꯕ ꯆꯥꯎꯕꯅ ꯍꯩ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯤꯕꯗꯣ ꯊꯥꯇꯣꯟ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯥꯝꯅꯥꯗꯣ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯏꯆꯜ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯎꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯒꯗꯕꯅꯤ ꯈꯖꯤꯛꯇꯪ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯃꯈꯦꯠ ꯑꯗꯨ ꯈꯣꯏꯗꯧ ꯌꯧꯅ ꯁꯦꯠꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯇꯣꯝꯕꯒ ꯊꯪꯅꯕ ꯌꯥꯏꯃ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯍꯣꯟꯗꯣ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯏꯆꯟ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯕ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯀꯅꯥꯕꯣ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯕ ꯅꯩꯈꯥꯏꯒꯦꯅꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤꯕꯗꯨ ꯇꯥꯝꯅꯥꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯕꯨꯡꯁꯤꯡ ꯑꯗꯣ ꯀꯤꯖꯕꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯥꯝꯅꯥꯗꯣ ꯁꯨꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯡ ꯑꯍꯟ ꯔꯕꯤꯗꯣ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯝꯃ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯄꯥꯡꯊꯣꯔꯛꯂꯒꯅꯤ ꯃꯁꯤꯗ ꯅꯍꯥꯛꯄꯨꯁꯨ ꯂꯥꯏ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯁꯦꯂꯣꯡꯕꯅ ꯍꯥꯏꯔꯛꯄꯅꯤ ꯑꯍꯥꯟꯕꯒꯤ ꯂꯥꯏ ꯄꯨꯕ ꯑꯗꯨ ꯅꯍꯥꯛ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯪ ꯑꯃꯗꯤ ꯅꯁꯨꯝ ꯅꯃꯥꯟꯅꯕꯤ ꯈꯔꯒ ꯂꯥꯏ ꯄꯨꯒꯗꯧꯔꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯁꯦꯠꯅ ꯏꯟꯅꯅꯕ ꯆꯔꯩ ꯐꯤ ꯅꯕꯨꯡ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯔꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯂꯩꯔꯕꯗꯤ ꯑꯩ ꯃꯗꯨ ꯊꯧꯔꯥꯡ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯥꯝꯅꯥꯅ ꯂꯥꯏ ꯄꯨꯕꯗ ꯃꯍꯥꯛꯅ ꯆꯥꯒꯗꯕ ꯆꯔꯩ ꯐꯤꯁꯤꯡ ꯑꯗꯣ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯡ ꯑꯍꯜꯅ ꯐꯔꯦ ꯊꯕꯛ ꯑꯗꯨ ꯇꯧꯖꯔꯣ ꯍꯥꯏ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯍꯥꯛꯅ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯅꯍꯥꯛꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤꯉꯩ ꯀꯥꯔꯟ ꯇꯥꯕ ꯃꯤ ꯌꯥꯎꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ ꯏꯆꯜꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯑꯩꯈꯣꯏꯕꯨ ꯂꯝꯖꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯎꯔꯕꯗꯤ ꯈꯨꯗꯛꯇ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤꯀꯣ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯑꯁꯤꯗ ꯇꯥꯝꯅꯥꯗꯣ ꯄꯪꯀꯤꯗ ꯀꯤꯔꯤ ꯃꯕꯨꯡꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯥꯀꯟꯗ ꯃꯤ ꯐꯨꯅꯔꯨꯒꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯀꯦꯇꯨꯀꯤꯗꯣ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯗꯨꯛ ꯊꯥꯃꯩ ꯀꯦꯟꯗꯜ ꯗꯨꯛ ꯃꯩꯔꯥ ꯆꯨꯀꯠꯇꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯕꯣꯄꯦꯟꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯅꯪꯕꯨ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯦꯇꯨꯀꯤꯅ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯏꯆꯣꯛ ꯆꯣꯛꯊꯕꯗꯧꯅ ꯇꯧꯏꯗ ꯈꯔ ꯇꯧꯔꯦꯅꯦ ꯃꯤ ꯐꯨꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯗꯨꯒꯤ ꯏꯁꯥꯁꯤ ꯈꯔ ꯆꯣꯛꯊꯈ꯭ꯔꯦ ꯃꯤ ꯐꯨꯅꯔꯛꯂꯤꯕꯅꯤ ꯃꯤꯅ ꯐꯨꯔꯛꯏ ꯇꯥꯕꯗ ꯀꯦꯇꯨꯀꯤꯗꯣ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈ꯭ꯔꯦ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯍꯦꯔꯥ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯒ ꯏꯃꯥꯟꯅꯕ ꯅꯣꯗꯣꯏꯗꯨ ꯅꯍꯥꯛ ꯈꯪꯉꯤꯗꯅ ꯃꯥꯒ ꯑꯩꯒ ꯐꯨꯅꯔꯛꯂꯤꯕꯅꯤ ꯑꯩꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯗꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯀꯩꯗꯧꯔꯛꯂꯤꯕꯅꯣꯕ ꯑꯗꯨꯕꯨ ꯍꯦꯔꯥ ꯃꯥꯒ ꯑꯩꯒ ꯍꯟꯗꯛꯁꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯕꯅꯤ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯩꯁꯥꯗꯣ ꯃꯍꯥꯖꯣꯟꯅ ꯄꯤꯔꯛꯂꯦ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯅ ꯑꯌꯨꯛ 2-3 ꯌꯥꯎꯗꯕ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯁꯨ ꯈꯔ ꯊꯦꯡꯅ ꯆꯠꯄꯒꯤ ꯋꯥꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯄꯨꯡ 10ꯗꯒꯤꯅꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯤꯕꯗꯣ ꯑꯗꯨꯕꯨ ꯑꯌꯨꯛꯀꯤ ꯄꯩꯁా ꯀꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁా ꯍꯦꯛꯇ ꯀꯛꯂꯒ ꯄꯤꯔꯛꯂꯤꯕꯅꯤ ꯑꯩꯉꯣꯟꯗ ꯃꯍꯥꯖꯣꯟꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯛꯄꯗꯨꯗ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯝꯂꯒꯕ ꯈꯪꯉꯝꯒꯗꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯁꯨꯝ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯑꯩꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯌꯨꯛꯀꯤ ꯂꯨꯄꯥ ꯈꯔ ꯀꯛꯂꯕꯁꯨ ꯅꯨꯡꯊꯤꯜꯒꯤ ꯄꯩꯁꯥ ꯐꯪꯒꯗꯧꯔꯤꯕꯗꯨꯗꯒꯤ ꯈꯔ ꯍꯥꯞꯀꯠꯂꯨ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯅꯤ ꯃꯗꯨꯗꯒꯤ ꯃꯥꯁꯨ ꯁꯥꯎꯒꯠꯂꯛꯂꯦ ꯑꯩꯁꯨ ꯁꯥꯎꯒꯠꯂꯛꯂꯦ ꯍꯤꯗꯥꯛ ꯈꯔꯒ ꯄꯥꯏꯅꯔꯨꯕꯒ ꯏꯕꯥꯅꯤꯗꯣ ꯂꯝꯌꯥꯏ ꯑꯗꯨꯗ ꯅꯝꯅꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯇꯣꯛꯂꯦ ꯃꯥꯗꯤ ꯅꯍꯥꯅꯤꯗꯣ ꯑꯩꯗꯤ ꯈꯔꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯥꯅ ꯈꯔ ꯌꯩꯈ꯭ꯔꯦꯅꯦ ꯁꯦ ꯎꯔꯕ꯭ꯔꯥ ꯄꯥꯝꯕꯣꯝꯒꯁꯤ ꯂꯣꯏꯅꯃꯛ ꯈꯥꯝꯇꯦꯛꯂꯤꯕꯁꯦ ꯌꯦꯡꯉꯨꯁꯤ ꯄꯨꯛꯆꯦꯞꯀꯤ ꯐꯨꯔꯤꯠꯀ ꯂꯣꯏ ꯁꯦꯒꯥꯏꯔꯤꯕ ꯆꯦꯕ ꯁꯤꯗꯁꯨ ꯂꯣꯏꯅꯃꯛ ꯏ ꯊꯣꯛꯑꯝꯃꯦꯗꯅ ꯁꯝꯕꯜ ꯂꯩ ꯃꯔꯛꯇ ꯇꯨꯁꯟꯈꯤꯕꯅꯦ ꯑꯩꯁꯦ
ꯁꯝꯕꯜꯂꯩ ꯃꯔꯛꯇ ꯂꯩꯔꯝꯂꯤꯕ ꯑꯆꯧꯕ ꯌꯣꯠꯁꯨꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒ ꯊꯤꯜꯂꯝꯂꯕꯗꯤ ꯉꯁꯤ ꯏꯕꯥꯅꯤ ꯎꯅꯔꯤꯕꯁꯤ ꯎꯅꯔꯝꯂꯣꯏꯗ꯭ꯔꯕꯅꯤ ꯍꯩ꯫ ꯀꯦꯇꯨꯀꯤꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯅꯨꯡꯁꯥ ꯐꯩꯅ ꯍꯣꯟꯗꯨꯅ ꯅꯣꯗꯣꯏ ꯅꯣꯗꯣꯏ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯀꯦꯇꯨꯀꯤꯒꯤ ꯁꯌꯦꯡꯗ ꯊꯛ ꯏꯟꯗꯨꯅ ꯍꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯦꯇꯨꯀꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯋꯥꯈꯜ ꯊꯝꯂꯨꯕꯗꯒꯤ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯀꯩꯗꯧꯕ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯍꯩ ꯀꯔꯤꯅꯣ ꯅꯁꯥ ꯏꯊꯛ ꯊꯛꯀꯠꯂꯤꯕꯗꯨꯕꯣ? ꯆꯪꯉꯣ ꯑꯩꯁꯨꯅꯦ ꯐꯤꯔꯣꯟꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯀꯦ, ꯑꯗꯨꯒꯅꯦ ꯁꯣꯛꯂꯤꯕꯁꯤꯡꯁꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯍꯥꯞꯁꯤ꯫ ꯅꯪꯅ ꯈꯔ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤ ꯈꯪꯉꯤ, ꯑꯃꯨꯛꯀ ꯊꯧꯔꯥꯡ ꯇꯧꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯣꯄꯦꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯃꯈ꯭ꯌꯥꯠ ꯀꯔꯛ ꯆꯤꯛꯇꯨꯅ ꯅꯣꯗꯣꯏꯗꯣ ꯈꯪꯒꯅꯤꯗꯅ ꯃꯥꯒꯨꯝꯕꯅ ꯑꯩꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯁꯣꯛꯆꯕꯒ ꯁꯥꯔꯗꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯅꯪ ꯈꯪꯒꯅꯦꯕ ꯅꯪ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯦꯇꯨꯀꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯕꯗꯣ ꯄꯔꯞ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯔꯞ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯗ ꯍꯤꯗꯥꯛ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥ ꯑꯇꯩꯁꯤꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯨꯒꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯌꯥꯏꯁꯨ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯄꯥ ꯕꯣꯄꯦꯟꯅ ꯂꯣꯏꯅꯃꯛ ꯇꯝꯂꯕꯗ ꯏꯃꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯈꯔꯁꯨ ꯐꯨꯅꯒꯅꯤ, ꯈꯔꯁꯨ ꯆꯩꯅꯒꯅꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯉꯔꯥꯡ ꯑꯩꯅ ꯇꯧꯈꯤꯕꯗꯨ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯛꯄꯁꯨ ꯌꯥꯔꯤꯕꯅꯤ, ꯁꯥꯎꯅꯔꯨ ꯌꯥꯄꯣꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯀꯦꯇꯨꯀꯤꯅꯗꯤ ꯀꯔꯤꯒꯤ ꯂꯥꯟꯕ, ꯃꯥꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅ ꯑꯁꯣꯛꯄꯁꯤ ꯑꯣꯏꯁꯤꯜꯂꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯃꯃꯥꯒꯤ ꯃꯆꯤꯡ ꯑꯗꯨꯗ ꯅꯣꯡꯌꯥꯏꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ, ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤ ꯆꯥꯛ ꯊꯣꯡꯅ ꯅꯣꯗꯣꯏꯗꯣ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯍꯧꯖꯤꯛꯇꯤ ꯄꯥꯡꯊꯣꯛꯄ ꯍꯧꯔꯒꯦ ꯈꯟꯗꯨꯅ ꯅꯣꯗꯣꯏꯕ ꯑꯋꯥꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫